Image Paodam miyang tabiraba sangbo ahama muktada khurumjari housing maroiba pauda nifuta red lak suba all Manipur Sumang Lila Festival ngasidagi Manipur ge Governor Dr. Nazma Heptullah na hodokrai Chief Minister N Birena love bike motorcycle yanthokrai loinana Pakistan ge attack Indiana mai pahan kidre IAF ke palothiba phangkidre house pausanona bizari Manipur State Kala Academy Sanduna Pangthokpa Niputere Lak Suba All Manipur Sumang Lila Festival ngasidagi Imphal ge Palace Compound leba Iboyama Sumang Lila Sanglenda Manipur ge Governor Dr. Nazma Heptullah na hodokrai Taromadada Manipur ge Governor Dr. Nazma Heptullah na haikibada Manipur bo malengi lebak singda saktak pada Sumang Lila ge asobu thodang yauri Sumang Lila na lamdam sigi miyambo aphaba lambida punaba honabata natana khuna esige hauze oiriba masak sing ase miyamda sumang kumai oina sanaduna mek singna uhale asuguma phaba khunai amagidama sumang lilana loriba thodang singthaningai ni sumang lilana apunba nungsinaba amadi ekhoi masen iching inau ngaktani haibage wakhalonda sanariba lila sing asina manipur ase sokhatpa ingtapa amadi marachepa lamdam ama ohenbada chauna mateng panglei Sumang kumai utpiriba artist sangnasu pukchen sengna kathopaga loinana miyamgi thogal tawwa changi Sumang Lila sanariba artist singbo aikuna yokhatpa sangi maru aina masing yamdana leiriba nupigi artist singbusu hena puthokpa changi haiki Manipur ge art and culture bu awangba thakta thangatuna lagliba Manipur State Kala Academy ge thodang thaganingai ni Academy asina ngasi sinduna pangthuliba Sumang Lila Festival asina Manipur gi Sumang Lila bo hena chokhatpang malagini haiki Tharumsigi charuk ama oina yangkhai taruk lak suba all Manipur Sumang Lila Festival makong mathang takraba Sumang Lila gi Lila roisingda governor mana yanthotuna puning thawatkhi In the earlier days Sumang Lila groups contributed to the promotion of the humanism tolerance, confidence, devotion, truth, and justice through their performance. They had not only adopted Sumang Lila as their livelihood, but also contributed their best for the betterment of society. This need to be remembered by the present Sumang Lila activists with gratitude. Chief Minister N Birena haikre Manipur da mitop changlapa ase nationwide issue ama oiri haukiba lisingani tara nipanda police na chathakiba operation manungda punna Rohingya humbudra mapan changlapa thengnaki masagi manungda yangkhai ni thodi magi maramdamda halanki makoi singdo foreigner eke makada Ministry of Home Affairs ta khanganduna aingi oiba thabak lakhuli kona taba ragi matungina jal ki tam loiduna hankiba yawi masagumba sing ase Assam state da Chanakiba NRC gumba ama chalairabadi mitop khangdopada mateng pangane wabam sing ase sathagiba Manipur Vidhan Sabha ge ayuki mifamda opposition ge MLA Kerenjina hanglapa wang amagi pakhumda Home ge Sir Supuriba Chief Minister na pakhum oina sabada haikibane Chief Minister na makata arduna mitop sing Manipur ga tainariba state sing amasung Myanmar ge Moreda changsilapa ngaktani mitop sing changlakpa Moreda patrolling checking chathare Zirida ngarang police personnel yangkhai thousand kre Zirida so police na barak turenda police packet hangduna turenda hi tongduna lakpasang masakhang dopagi thaba leptana chathare Manipur da hana mito kya changkrai habasu thidopa mathau tai Manipur da mito thazalapada Manipur gi mioi chenabalai hauki basahida bori amasung Zirida asaba Aadhaar card saramba mioi phagat kibaleki senabasing phanaba police na thiri haiki ngasi sathakiba Manipur Vidhan Sabha da MLA Kerenjina pukhalapa calling attention motion to ama province sanamgi mishigi matangda people action committee goba sangstan amana hayeng tang kunipan da kesene strike lauthukiba adugi matangda sarkar gi kari phibam leibage haiba motion gi pakhumda chief minister na sabha da phongdokibada
Haukiba sahi ge September ge tang nipanda UP ge Noida da laibak thiba amada lekhidraba Manipur ge provision ge mishi ase condemn tawi nongai tab thodongni thodo ase hek thokpaga UP ge Chief Minister Aditya Yogi ga anera unaduna pau phaunaduna Manipur Police Department ke ADGP amana mafam aduda numit tarani leiduna investigation sathaba salui kesasu October issue ama oibadagi Ministry of Personnel da khanganduna CBI da case ase lokapina bahaki UP sarkar na su CBI da chi iduna khanganki aduwa hanakta case ase CBI na paikhapada mo tadre haiba khangalagle haiki Health Services Manipur National Health Mission Manipur amati Zanem Society Manipur na sinduna manung hanjinba mafam singda tongan tongamba anaba sing test kuntaruk tawage kudong sabakya yauraba Motor cycle labak Chief Minister and Bidena Janus Hospital da pangthopotharam da yentoki bagalona na Janus ke nupigi hostel number 2 nupagi hostel number 3 amadi infectious diseases center sananaba urep uyung tamkre tharamadu da Chief Minister and Bidena haike Janims ta miyam na thazaba thamliba ase hospital asagi doctor amasung staff singna miyam gi thazaba mangan gumse Janims ta miyam na thazaba thambadagi layang balagliba ase thazaba mangantanaba doctor amadi staff singna honamina se Hauzik Janims ta miyam na aduki matik thazaba thamlabane thazadarbade miyam na hospital asida layang bakari sulakloi Miyam na hospital asida lagliba se hospital asida doctor amadi nurse singbo thazabadagi ne ekona thazaba se mangkrabadi amuk hangatpada awaba amo oi Chief Minister na makata na haiki Manipur gi manung hanjin ba mafam da leiriba miyam na ana ayek yaurokpa matamda test dawnabage kudong saba phangdabage awaba mayongnariba ase kharadang oribasu kohanna ba haiduna test makhan kuntrataruk tawiyabage kudong saba yauraba lab bike ahanbage oina chingamade tampaki district ki medical officer singda lab bike 20 khusina kibani makata na lab bike kunmanga su athuba matamda yanthoklagani Manung hanjan mafam da leiriba miyamna Zeninsta amadi Rimsta phangliba kudong saba sing ase phangba ngamde makoi karamna masigi kudong saba ase phangangadage haiba wakhalo lakpadagi ngasi labaik ase yanthokibani Manipur gumba manung hanjan mafam singda ambulance sangba yadaba mafam singda kari tawba yabage haiba khalakpada labaik asina chanarani haiba khalakibani Manung hanjan mafam singda leiriba Nara yelak pada Zenins amati Rimsta chalaga test tawningba tawbadi phangjadaba singda kudong saba phangalagani Zenins ki doctor amadi staff singi marakta groupijam thadukuna thabak tawminaraba matamda Zenins ki thabak khudema mangsin thana chatpangangani Zenins ki oina nongna sagadariba nupi gi hostel amadi nupagi hostel asina hostel phangdabagi miyamna awaba mayonariba adu kohan mangamlagani Masidanatana Mahiroi Shingna Janims ta leiduna Oza Singa tatuk tasin tawbada hena kudong chaba phangalagani hainasu CM na makatana phangdoke Tharomaduda Health and Family Welfare Minister Alexander Kumar MLA Susindro MLA Indrajit Chief Secretary T.S. Suresh Babu Janims ki Director T.S. Vimo Health Services ke Director Dr. K. Razo amadi Dr. S. Manikanta Sarvyaki Sigi isinebo jada sinede mi ani satusya ana ina request ong basi mang basi transfer policy masuko thamogdra diko gari nga ada kham rega driver chalu ya na bena lagi mase aduna at least minimum maximum 2 years haiba laboratory technicians in si singda tabo ero tanda tabo ro sahi ani mugi rotation to howa Ngasi Social Welfare Department Technopol Amadi Health Services Manipur Anina Sinduna Primary Health Center Technopol da Disabled Oidaba Mir Singe Certificate Issue Tawagi Assessment Camp Amapang Thokre Taromadu Health Services Manipur Gi Makada Government Ki Specialist Dr. Tarana Sarvya Ki Taromadu Technopon District Labor Disabled Oidaba Mir Kiana Laktuna Certificate Launaba Dr. Singda Jacob Tawan Ki Masagi assessment camp adu Technopon district ke social welfare officer ke Subadini Devi ge me makada pangthokibani hairi ngasi yupung taramathoi rom taba matamda Ziribam ge Lakhipo 1 number 9 da laiba Institute for Children with Disability ICD Ziribam ge Cultural Holder Office of the State Commissioner for Person with Disabilities Government of Manipur amadi achievement of rising Madant ARM Lakhipo Ziribam anina sinduna
Rights of Person with Disabilities Act 2016 ge matangda nongmagi oiba awareness program ama pangthokrai. Tharamada Dr. R.K. Kumar Singh, Commissioner for Person with Disability, Government of Manipur, I.S. Ranibala Devi, President A.R.M. Lakhipur, Ziribampa Amadi S. Lalpani, Assistant Inspector of Iskun Jiribamna, Sigbias President Amadi Guest of Honor Oina, Dice the Punky. Disabled Singi Oibamatic Saba, Budget Sembu, Ideal Blind School Amadi, Deaf and Mute. School upgrade the view or pa uzasang Hubson view haiba yauna dabito duna haukiba tang kulumdoi sang salakiba kongjang matam kharegi oina handulai hananga se Manipur Press Club ta pomisanga unaba amada Parents and Guardians Council for Persons with Disability ge President Thangzam Sarakumada Pongdokrai mana makata kibadanga se ayupung tarama thoiram tabada Social Welfare Manipur ge Director NZ Utamna wari sanabada korokpadege council ge mayor singna chatuna director ga unarubada Manpower walibase tha amagi manungda menkhanaba amadi school ani ase tha anigi manungda upgrade taunaba honage masidana tana state disability policy tha amagi manungda semnaba honage haina thazaba pirakpadage khongsanga se handokpani thazaba piriba matamgi manungda demand sing thabak oina pakhalak trabadi makataba khongjang sangsingane haina su thangjam sarakamana phongdorakle mayam se thengni masi tv babathuna panji release to biarni Mansta masih special tengok amat sakar bagi kami na mana promise tore aduna model tim yang si promise tore perluina na aduna aku state policy su within 1 month ma aku committee drafting committee semani na hai beri tim documents pang badagi aku asai education yawi ba pai ngam punam ngalen na raga masih tha hungi waina suspend tore haina ko ni lapuk sei Kaksing District ki Yanglam Assembly Constituency ke manungda leiba sangmaijing kaithal dagi arong nongmai khong phawba lambi semda bagi thawang bo yaning daba phongdoktuna sangmaijing khunauda miyamna lambi tinglamba adu yanaba purakpadagi matam kharage oina handokre ngasida lambi asi nung thaduna satuk sasin yanaba sembagi thabuksu ngasidage hokre Lambi Tingliba Maira Paibe Club Organization Gi Mayor Singh, Local MLA Dr. Yumnam Radeshyam, District Administration Kaksing, Amadi SP Kaksing Yauna, Wadisanake Haidi. Wadisanaba Duda MLA Radeshyam na Manipur Lengaki Madi Lenaba, Luishing Singdasu, Tanaduna, Welas Tanabasu, Mianga Punna, Hona Minarasi, Haina, Tazaba, Pirakpadagi, Kongsang Adu, Handokibane Haidi. Miyamna pungdokibada lambi asi henam mapung phana sembinaba Manipur lengak amasung marilenaba loishangna tungkoina chatnaba koilas thabiduna miyamda lambi phatabage khudongsa daba thoktanaba senbiyo hainasu lengake puningsing silakhi ningsing bayabadi sangmaisang khunau maira paibi amasung lamdam aduge club organization singa khusamnaduna lambi asibu semsinaba local MLA amasung marilenaba singda kyarak hanna haizaduna Lakrabasu tabidaba leibana thong adubo yaningdabadage phongdoktuna tha asige kumanga dage lambi thingbage khongjang adu sangsil khibani haidi Michael Sweet Temptation Koba Cake Sapam Bakery amanga sidage Mantri Pokrida Handokre Bakery ase Salam Michael Gamingda mahaki apopa Salam Brazib amadi apopi Dr. S. Irina Hangdokibani Secular Democratic Front Manipur ki convener Dr. T.S. Inaucha Singana Haikre Handa Pangto Kadriba Lok Sabha ki Mikalda Chingamasung Tamda Front asige Mira Thador Lagadi Adubu Front asida Yauriba Party Sing asidage Karamba Party da Lepkadage Haiba Hosuk Phabugi Oina Leitri Political Party Nipangi Ware Matungina candidate Thadokani Wapam Sing Asinington Sanjan Tonge Hauki Veng the Labor Front asige Opista Pami Sing Unabada Inausana Pungdo Kibne Mana Makata Raduna Hosik Party da Mirep Oigitaba Ani inner gida ahungi meng pisalak palaire karamba mioibu mirap oina thadu kadage haibadu makatana khanari haiki amaramda lagliba march ke tang ahumda Saddle Tribe Demand Committee na chathagadoriba kongsat aduda pran asina support tawi masida chauna saruyagani haiki Manipur gi singam sung tamda inner amasung outer da koi Secular Democratic Front Manipur gi koi gi Lok Sabha gi mirep suksoi dana thadogani Front ki mirep asi karamba party da lepkadage habidudi hausingmaki oina di koi laite candidate oigadoriba mi masaduna
decide tawjarasnu haidana adumba political party nipan gi adum laga ware amagi matungina aikoi front ki oiba mire puthokpa haidana singam sung tamda mire phadokpa haina koi ware lobjare National Highway 39 da passenger puba gadi loinana miamna chatok sachin tawbada hayang February ge tang kunibange ayuk pung taruk tage fawbada atingba thamle atingba ase hanana sam sakraba program sing school chatok sachin electricity medical water supply dharmage oiba tharam sing amadi school van autona sing badi atingba sidage komthokane haina Hill Tribal Council morige president athadorpa cherolaman hairi loinana numit asige ayupung tarataba matamda Hill Tribal Council morige convention holda highway da gari chatpada accident sing thoktanaba amadi passenger sing soida ngamdanabagi matangda khanane nabagi meeting amaso pangthokane meeting asida mari leneba singna saruya binabasu cherona sinamba khatana hairi Underground ge active member amasatuk sachin tawre haibigi akanaba paw amadigi 26 sector Assam Rapples Morena achat ong sing check tawgi thabak satabada UNLF ge South Stand private toksom jiban apokpa manaw ko ba chahi kulumdoi suraba moreda leba myoi ama phare Paraba Ziban Masana Pongtoropadigi Mahak outfit asida Lisangani Tarani Toige November Thada Zointo Wini Haiba Kangbangamle Amade Mahak Myanmarda Tha Ohum basic training Pangle Haidi MPPG interim president Laikhuram Apabi Singna ngasi Manipur Press Club ta pangthokpa pongmisanga unaba amada karigumba mahana lalamba thoklabadi madugi matik saba dandi phangbada mai leiduna selo hana phondokre mahangna ngasi Pauseda Mawisna Laikhuram Apabi Singna Luchingba MPPG party da haidakliba wafam asi punna khanaba amachange loinana kanana lalibado haina tidokpada mating pangjagadi haina phongdorakle Housing Masana MPPG president ne haidba Ozigandro asi office ke oiba thabak thong thoramda motpadege committee ge member singna yadabadege majority na mahapu interim president oinaba khankibane haina angna phondokhe adu karigumba aikoina yamna lalamaba party sigi kenoda aikoina mangna ba igi lanai interest tormale yes aikoi mayamna piningba dandi pibada prajana miyamna piba dandi do koi lobjab harau aduga koi karigumbi mata aikoi da information ta leitana ai kangu MPP office sangbu yaro magi kangu no to yani haibo wafam city hajittam handu hanjani silnau sini wafam da ina appeal tawdari Indian Air Force aircraft amana Pakistan jet ama kapthakrabagi matungda Indian pilot amathiba khangdre haide amaromda Pakistan phongdorkhibada Pakistan ge air space manungda line of control ge paringda India na landarakhe Pakistani foreign minister na haikibada Jaish-e-Mohammed Zem ge training camp amada counter terrorism city action lakokaduri haiba paw khangalakhe counter terrorism action aduge pakomaina Pakistan na ngasi ayo Air Force na India ke site attack sathaki edamoina ma attack adu India na mai pahan khidre haire Indian Air Force ke MiG-21 Vision na Pakistan Air Force fighter aircraft adu kapthaki thodogaduge Indian Air Force ke MiG-21 ke pilot tiba khangkidre Pakistan ti pilot adu makoi ke custody de lairi hana claim tawri MOS for Civil Aviation Giant Singan Haikebada Ministry of Civil Aviation na Indian Air Force na pirakpa guidelines amasung instruction sing yamna section illi housing India amasung Pakistan gi umkhaneriba asigi yengtuna Srinagar Jammu amasung legi yauna airport mapan matam kharege oina service tingjingkhre adumo oina mal Directorate of Civil Aviation DGCA na matungda airport mapan adu amuhana service haure haiba wafam phungdoke ngasi angambada Airport Authority of India na Srinagar Jammu Leh Pathankot Amritsar Simla Kangra Kullu Manali amasung Pithoragarh Airport sing February 23 ge May 23 fawwa flight operation tawroi haina lathur gorabani Amaromda
Pakistan Prime Minister Imran Khan na India da wari sananaba hairakre lebak ani gi lenerba kulai sing ase lana season ki yai karigumba masi thokrabadi Modi gi natraga Imran ge control da kuina lekhiroi adumoinamal India ke side gi di terrorism ga wari sanaraga punna chaminaba yaroi Pakistan hanbada terror basing thamloi da bane hairi Hauzik sanabige pauda All Ziribam Sport Association AZSA Ziribam na Sinduna Ziribam High Secondary School ke playground da team tarani tuna sarugiyaduna chathariba 7th KSIS Noni Gopal Memorial Invitation Football Tournament 2018-19 ge ngasi sanakiba taramathui suba match ke quarter final league match da Trukpo amadi Sisha Tamenglong na goal amamam oiduna draw oikre hayeng tarani tu suba match ke quarter final league da 11 Star SC amadi Mongoloid FC team anina sanaragane. Hauzik aroiba da maroiba pa amani pizari. Niputa Red Luck Suba All Manipur Sumanglila Festival ngasidagi Manipur ge Governor Dr. Nazma Abdullah na hodokre. Chief Minister N Birena love bike motorcycle yanthokre. Loinana Pakistan ge attack Indiana mai pahankidre IAF ke palotiba phankidre. Image Paodam ngasigidi matang sedaloizere ming tabiri basangbo amukana.